इस्लाम हाइबसी मपान थोंगे अर्थदा पुंसी लंबी हाइरबसु नुंगी ओइबा अर्थददी थवाइगागी मपुगी मरक्ता साबा थोंग अदुनी हाइबदी इस्लामना मियोबगी ख्वाइदगी फबा चना कांगलोल पुंसी लंबी अमा ओइना मालेमसिदा पिबिरबसु नुंगी वहंदोक्ता अमसुंग नुंगी हाइबदी बातिनगी पुंसीदा हिंगलिबा अमसुंग संगसिलिबा मखोइगी मफमददी आइगे रूह की मपुगा अनी मरक्ता लैबा तालुकात निस्पत रिलेशन कनेक्शन अदु पिनबा थोंग अमनी हाइबनी मी मसागी मरनागी ओइबा कुरान अमसुंग हदीस की ओना तैनबा टॉप टॉप अपाम्बा लिंखचद्रबा हाइबदी कुरान अमसुंग हदीस की वांग मदा माकी वाखलोन अमसुंग माकी फेरेफ माकी खोंगचत लैत्रबा अल्लाह ताला की अपाम्बदा पुंकत कथोक्सदुना मपुंग फाना चंगजदुना याथंग इल्लबा अमबु मुस्लिम कौवी मुस्लिम हाइबगी अर्थसी मपान थोंग ओरिबा कोई टोपी फिजोन अदु नत्ते तसेंगबदी मसिकी मांगोइना लैरिबा कुरान अमसुंग हदीस की पाउजेन सिंग असिगी वांगबदा लैत्रबा श्रिक अमसुंग लायाम लाटपा नत्रगा मपु नत्तबबु थाजबगी वखलोंदा मसागी पुनिंग वखल थमजद्रबा मपु अमतनी पुनमक असे मपु महाक खक्तन चलाइबनी तायंग पानबसे महाकी खुदुमदा लैबनी पुनमक असे महाक सेंबीबनी महाकी माइकैदगी लाकपनी अमसुंग महाकी माइकैदा मुक हनगेनी हाइबा वखलोन असि चेतन थाजरबा अमसुंग कुरान अमसुंग हदीस ताकलिबा मपु अमसुंग मनाई अनि ना करमना लेंगमान बाहाइबदी मपुगी याथंग मपुंग फान इलगा चटपा यागदगे हाइबा लंबी नखै सेंगबा लंबी क्लियर पाथ शरीयत का आकाम चना कांगलोल अल्लाह की आकाम चना कांगलोल अमसुंग नबी करीम सल्लल्लाहु अलैहि वसल्लम की सुन्नत की अमदि पाक्ताक सिंग अदुदा खोंफम दरिमा मखोय सिंग अदो हाइबदी अचुंबा लंबी पांगलिबा मखोय सिंग अदोगी मिंगनी मुस्लिम हाइबसी अदबो वखलोन अमना हजरत मोहम्मद मुस्तफा सल्लल्लाहु अलैहि वसल्लम लाक्त्रिंगैदसु मुस्लिम सिंग लैरम्मी हाइबदी हजरत आदम मियोबगी अहानबा मप्पा हजरत आदम अलैहिस्सलाम महाकी मतमदगी हौना लैरक्लबा मपुगी पाउजेन आसमानी किताब सिंगी मखादा अमसुंग प्रोफेट नबी पैगंबर सिंगी याथंग मखादा हिंगख्रबा तोंगान लोन सिंग तोंगान जाति सिंगदा लैबिरंबा मियोय पोपुनमक अदुसु मुस्लिमनी मुस्लिम हाइबसी तसेंगना हजरत मोहम्मद मुस्तफा की मतुंगदा लाकपा नत्ते हजरत मोहम्मद मुस्तफा की ममांगदसु अल्लाह की हाइबदे ताइबंग मपुगी माइकैदगी पुंसी की लमताक लमजिंग की दमकता मालेम असिदा थाबिरखिबा पुनमकी नबी पैगंबर पुनमकी तुंगिनबसिंग अदुसुनी मिसम सिंगी परमान अमदी खुदम पांदम ओइहोबा अल्लाहना हजरत इब्राहिम बु मुस्लिम हाइबदु कनानो खंगनबा पुथोकपी हजरत इब्राहिम अलैहिस्सलाम बु मपु इबोंदा चंगजखी असुमना अखोइगी मपु इबुंगो ओहेनबियु अखोइबु मुस्लिम कुरान अमसुंग ताइबंग मपुना धर्म सिबु इस्लाम बु खनबिखरे मरमसना मुस्लिम नत्तना शिरकनु इशा सिंगना पाखुंखी हाइबदे मचा सिंगना पाखुंखी मपुदी अमतनी मखोइ पुनमक महाकी मनाई मुस्लिम ओइजरी तैगुमसुंग मी सिंगना कांगलुप फुरुप की तोंगान धर्म मसाना सेमजखी अमसुंग मपु इबुंगबु थादोक्तुना लायाम अमदी मखल मखागी मूर्ति पूजा तौबत ओनथखी मखोइ अदो मफम लुसिंगबसिंग अदुगी मिंगी लौरगा हिंदू क्रिस्तान यहूदी ज्यू असिनसिंगबा तोंगान बा मिंगथोन सिंग हाइबदे मिंगथोन सिंग पीदुना सखंगनखी तैगुमसुंग ताइबंग मपुना मालेमदा थाबिरखिबा नबी अमसुंग रसूल सिंग अदुदी सुपना तंगी इस्लाम की पाउजेन पुरखिबा ngaktani मखोय अमसुंग मखोयगी असेंगबा तुंगिनबा पुनमक मुस्लिम ओइखी यंगबियु कुरान सूरा नंबर 2 आयात नंबर 139 अमसुंग आयात नंबर 139 तरुक असेंगबा मुस्लिम दि महाकी थमोइगा मपुगा लैनरिबा मरीदा अचुंबा लमजिंग हिदायत हांगदोकपिरक्तुना तायंगपान अमदी आखिरत की हैबदी शिरबा मतुंगे पुंसी अनिमक्ता माई पाकपगी मोहर नंबीरक्पा अदुनी तैगुमसु ngasi gi miyoibana islam gi din gi palolung da poklabsu allah taala gi apambagi makhada mahaki yathang na hingdabana nafs ki amamba ipak ta luptuna asengba muslim gi matik makun gi onat tainabada hingnari ngasi gi paper da lakiba sarku du yorakle makhata jarake ai apamba ai gi firep ai gi wahi bu chalhan na bo na ba
samna aigi oiba punamak ase karigumba dingi manungda oidrabati Allahgi apamba mawong oidrabati haibati dos kun chelabati punamak ado napsani ni haina laugani law ingkhol oisanu karigumba lalol itik ama oisanu lanai gi ayuk nung theli punsigi mikop singda phawba Allahgi apambagi manung chandrabati punamak ado napsani ni haigani nungsiba isabu ubada haraujabada kaurangmi sing thakpa phangbada fajaba amasung manam nungsiba hailei ama ubada afaba paw ama tabada nungsi khonjen natraga sakpham ama ubada ilahi bu ningsingdraba mahakpu thagatpa tawimal khangba phongdoksedrabadi mahak uriba aduda Allahgi sifat sing fajaba apenbagi gun sing adu uba ngamdrabadi dunia hi haibadi sangsarik ki migi manungda challagani amsung mado sangsarik ki machatni tawimal khangdabagi sajatni napsani ni hairiba karigumba aduna haibadi aina uriba tariba manam phawriba aduna mahaki maikaida chingkhibada imanda kaiba lakpa soidrabani haibadi karigumba lagi makluk sing khusiam sing malema sida thenduna lairiba makhan mathen machu mamen gi pot sing nupi angang nipa natraga karigumba ama masida aikhoina karigumba amadugi matik magunda luptuna aigi apamba aigi wakhan aigi thamoi lupkharabadi amsung Allah Taala gi wakhan lakpa phangam haudrabadi haibadi hairiba pot natraga karigumba ado maduda lairiba aigi puningi thamoigi apenba oiriba se mitki apenba oiriba se Allah Taala gi maikaidagi lakpani amsung madu amuk han Allah Taala gi maikaida hankhibada karisu leihoroi haiba se mangda lakhaudraba seng harabada Hazrat Abdul Qadir Jilani rahmatullahi haibiba karigumba Allahgi khosem sing asida aikhoina Allahgi sifat sing gun sing asi uhaudrabadi hairiba pot asina ai amasung Allahgi marakta phaglang oi khragani haibaduni singingai ni ai samak Allahgi ni haiba chumba hakikat pu eternal truth pu lomdaba chumba bu khangna Allah da changjaba singna malem sida hingbada Allahgi khosep amatabu befar kaiba hanthani yengba tuhatpa khak ngamde atopada tuhatpa hanthani yengba Allah Taala da langjabo ina thoi isagi apamba bu Allahgi apamba ga chasin susuna halakpa amasung isagi apamba bu Allahgi apamba ohilakpada miyugi maphamda miyugi asengba mahausa pure nature of human being la i taseng hairbada isagi apamba ado Allahgi apamba da muthachaba taskai nafs adugi thak aduda hair mong asi lakpani miyobda bisar sakti khwaidagi wangbagi matik masagi nungi ningtamba khwaidagi wangi karingba bisar sakti wangdrabadi natraga bisar taujadrabadi habadi mukhlis oidrabadi ikhlas oidrabadi pukchen sengdrabadi mahak masagi mapanthongi duniagi malem sigi mingsat ki damak mina thagat pinabagi damak malem sida masagi mafam phangnabagi damak hingba mi oirei amasung maduna maram oiraga makna hukulla amadi hukul ibadata akaiba lai hari mongosna hukulla Allah da ibadat aiba poning thinjanba mahaki damakta punsilen ba ngamlakte hukul ibad amadi mahaki makhluk sing malem sida leiriba aigi loina ne hingminariba mapugi khosem sing asiga hak ngak ni hingba ngamlakte maramdi mahak maning tamdre hairiba nunggi maning tambasina mi bu chakhotpa amsung chaw thabagi lambida kham thenganba ngammi hairiba nungi ningtamba sekan ba matamda lai haibabu miyobada bisar sakti khwaidagi wangbagi matik hairiba bisar sakti ase wangbagi matik mahangonda bisar tawba ngamlai amasung bisar tawba ngamlaklabadi achum aran amadi mahaki firep ado khwaidagi phaba mawongda lai mahak ikhlas habde pukchen sengbagi thakta mahakna thau paikhalai habde mahak mukhlis oirei hairiba thak asida mahakna khwaidagi phaba firep amsung khongthang lakpa matamda mahaki nungi ningtambado mahakna thengnarei natrabadi mahaki fesla mahaki firep sumdrabadi mahak khak ningtamba oide nungam sung panda ayet pana pik thalli maramdi kozindi feki matungina aina lanna tawrabadi lanbagi mahi chumna tawragana chumbagi mahi phangi aduga khwaidagi chumna tawba asina mahaki akoibana amadi mahaku chembirakliba mapuna mahaki maikaida lepi madugi matam aduda mahak ase ningtamba kham thengba adugi maikaida lakhalli
Hazrat Yusufpu kalak mihauraba mama tinadaba machin manausing lautunaduna mang ta karasano haina go hanungda thadabiki amasung gohadagi hinglaklaba matungda mishargi haibadi Egyptki Aziz haibadi selungba katfiranai loinabi Zulaikana masagi indrigi apamba phangnanaba ikhaulangbba koknanaba Hazrat Yusuf alaihi salambu khudum sananaba hotnakibagi wafam aikoin itihastagi khangba ngamli amasung Quran gi ayat singdagi amasung wari liba singi mafamdagi aikoina taba phangli Hazrat Yusuf alaihi salam haibiki tasengnamak migi nafsna tawningi phataba thabak Quran surah number 13 ayat number 52 tasengnamak sadaran misingi marakta ayambati din dharma amadi masigi kanglon sariyat pu thausadana masa masagi nungi aningba apambagi makhapon chatnaba ngaktani aduga amukso haijai muslim ni amukso haijai mahak mu'min ni aduga Allah bu thajai amusung nabi bu nungsi tayumsung mahak na chatli masa masagi aningba apambagi makhada hairiba sidi sanga singi maraktasu aduma matawi haibadi masagi apamba aningba masagi pokningi yathang nafs amara adugi makha pon badi sanga cho adom matawi phibam sida mioi baga to paji basinga gi marakta kari khenari bage masagi manungda yaujarakpa matikpu magi akoi baga mari leinaduna amsu Allah taala ga mari leinaduna khwaidagi chumbal lambida khong thangnabagi tamakta Allah taala na kanglu phurup khuding makta juk juk jamana jamana chak chakta mahaki paukoloi nabi paigam barkaya thabi rakhibani Taigumsung makoi gi kanglam makoi gi yapi rambalambi adu takong thangjadraga masa masagi nungi aningba apambagi makha pon khrabati hairiba nabi paingambar lakhibagi artha amsung kanaba mahaki mafamda kari leiribage aroi ba zamana asigi tamakta Hazrat Muhammad Mustafa sallallahu alaihi wasallam taibang miobegi tamakta nattana mapugi khosem puna maki mapugi athoi ba amasung arom ba paukholoi lamtak lamjing nabi oina thabi raktuna punsi kanglol sariyat din ki ahakam sing chana kanglon sing khwaidagi phaba amasung laiba amasung mai pakpadagi paklaba amasung aikhoida yai phaba amasung ning tamba pibi ba tukma chana kanglon pubiraklamde Quran gi surah number 10 ayat number 5 da Allah taala na sum haibiri emioi basing taseng namak lakharabani nakoida pautak ama nakoigi mapudagi amasung madu sida hidakni thamoi manungda leiba anaba khudingi amasung lamjing ni Quran surah number 1 ka haijage Quran surah number 10 amasung ayat number 5 Mahaki lamjing induna kanagumba amana punsi lelabati habida Allah taala gi lamjing induna kanagumba amana punsi lelabati haujiki amadi siraba matungi punsi animakta tayang ba amasung mahaki lambi pak na sanna amasung mahaki khongloi mahaki tengbang ba kaya ga loina na mai pak ni hingbang ngamgani taseng namak Quran haibiri Quran surah number marfu ayat number nifu da sum haibiri taseng namak mahaki mapugi mamangda mayok nagani haina lepaki jaramba amasung nafs haibide masabu nungi masabu warak chetlamba fataba apambadagi taseng namak fataba apambadagi hinglamba taseng namak jannat haibado makhoi gi thikana ni haibide jannat ta makhoi chumdring chatkani maramdi makoina masa nafs adugi makha polamde adugi mahota masagi nafsu warak setlammi maramdi mahakna nongma Allah taala gi mamang de leblugani haiba tasengna makki jai Islam gi punji kanglonda fattaba mahausa nature manner nafs dagi hingnanaba habidi isagi nungi amotpa isadagi hingnanaba lambi yatpi pata natana masigi lan hingnanaba habidi mujahid oinanaba lambi takpirami Dingi lanpam amadagi halakpada Hazrat Muhammad Mustafa sallallahu alaihi wasallam na sahabi singda mahaki loinaba singda asum haibiki haujik aikoi apik pa jihad haibde jihad sagir dagi achoba jihad adi jihad asgar amagi tamakta halakpani sahabi singna ngakchan narutuna hangat saki o Allah gi nabi achoba jihad achoba lanpam haibde karino ibungona Hazrat Muhammad Mustafa sallallahu alaihi wasallam na Ching lem na pakum biki isagi nafski mayokta tawba jihad habiti isagi nungi fattaba insinba apamba aningba punamak adugi mayokta tawba phire amadi isagi nungi lanpham Bukhari Sharif Allah gi nabi na miyo bigi masada habiti miyo bigi masana masagi manungda thengnari ba bisar sakti gi lalbu achauba jihad ni
धर्म की लानी असेंग लानी मपान की कांगलुप फुरुप नत्रग लेपाक की लान धर्म की लान असिबुना अपिक जिहाद हाइबदी अपिक लानी हाइना ताकपीरमी अमुकसु हाइबीरमी ख्वाइदगी तमथीब येंगनबदी नखोइगी नसा मनुंगी येंगनबनी इसा मनुंगी येंगनब करिनो इसागी मनुंगदा लैरिबा इसागी मनमानी इसागी अपाम्बा इसागी खौरांगबा दिनगी अचुंबगी अमदी आइगी अकोइबगी हक्की वखल तौदबा आइगी अपाम्बगी तमक्ता इमा इपा इसिनि नाव तुंगोइनबा आइगी अपाम्बगी तमक्ता आइगी कैरोइ लेकाइबु तुंगोइनबा अतुगुम्बा अपाम्बा मिहौबा अतुगुम्बा नुंगी इसागी याथंगसिंग असे नफसानिगी याथंगसिंग असे असिबुनि ख्वाइदगी तमथीब येंगनबदी नखोइगी नसागी मनुगी येंगनबनी हाइना लागिनबी हाइबिरमिबसी नफ्स की थविनसिंदगी हाइबदी इसागी नुंगी थविनसिंदगी हिंगबा हाइबसे इसागी इरानाइतगी नत्रगा इसागी फतबदगी हिंगबने इसा हाइबदी इसागी ओइबाबु अल्लाहगी ओइबगा चासिन सुननबा नत्रगा अल्लाहगी ओइबना महौत सिंजनखिबा हाइबदी आई इसा असे अल्लाहगी अपामबदा तिनसिनखिबा आई इसाबु मुथतजबा हाइबसिबु तजकिया नफ्स हाइबदी पुरिफिकेशन उन सेल्फ पुरिफिकेशन ऑफ सेल्फ हाइना खंगनै इस्लाम की शरीयत ना हाइखिरिबा लंबी अतुमक यावना यामना नखै शेंगना मी अमगे मिकुफ खुदिंगी पुंसिगी मतंबु अल्लाह के हिसाबता माई पाकना लमताक लमजिंगी कांगलोना से मियोबिगी मपा हजरत आदम अलैहिस्सलाम दगी चथदुना लाखरबनी मरमसना इस्लाम बो पुंसिगी लंबी वे ऑफ द लाइफ अदुगा हजरत मोहम्मद मुस्तफा सल्लल्लाहु अलैहि वसल्लम बु ताइबंग पानबगी थौजान रहमतुल लिल आलमीन मिंगौनरिबनी ngasiगidi नफ्स मियोबिगी महौसागी मतंगदा मसी मतंग थमजरगे अमुक मथंगी वेनेसडेदा एक्सेल एक्सप्रेसता लापा सेफोंगी आर्टिकल दुगी मखा ताना अमुक अखोई खननबगी खुदोंग चाबा लौजगनी आमीन शुमा आमीन आखिर दावाना Hey there